ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯡꯐꯝꯗ ꯖꯥꯃꯤꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯣꯡꯐꯝꯗ ꯖꯥꯃꯤꯅꯤ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯤꯃꯥꯏꯗꯣ ꯅꯧ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯠꯇ ꯊꯨꯝꯂꯝꯕ ꯂꯨ ꯂꯥꯡ ꯀꯥꯏꯔꯨꯅꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯥꯃꯤꯅꯤꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯗꯨꯕꯣ ꯍꯧꯖꯤꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯅꯪꯒꯤꯗꯨꯕꯣ ꯀꯩꯅꯣꯅꯦ ꯖꯥꯃꯤꯅꯤ ꯍꯧꯖꯤꯛ ꯆꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯆꯠꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯟꯅ ꯍꯦꯛ ꯆꯠꯂꯤ ꯈꯪꯉꯕꯗꯨꯗ ꯑꯗꯨꯝ ꯍꯪꯂꯤꯕꯗꯨꯕꯨ ꯇꯟꯕꯨ ꯇꯟꯗꯦꯗ ꯉꯥꯡꯕꯗꯤ ꯑꯗꯨꯝ ꯉꯥꯡꯉꯤ ꯂꯣꯏꯁꯤꯟꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯃꯤꯅꯤꯅ ꯈꯪꯗ꯭ꯔꯦꯗ ꯃꯤꯅꯒ ꯀꯅꯥ ꯀꯔꯤ ꯉꯥꯡꯅꯔꯤꯕꯁꯤ ꯆꯨꯝꯂꯗ꯭ꯔ ꯀꯔꯤꯅꯣ ꯉꯥꯏꯈꯣ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯅꯠꯇꯦꯅꯦ ꯀꯅꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯄꯥꯠꯇ ꯏꯟ ꯆꯤꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒ ꯍꯦꯛ ꯎꯅꯩ ꯍꯥꯏꯔꯤꯌꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯍꯅꯨ ꯊꯪꯗ ꯅꯥꯇꯩ ꯆꯥꯗ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯀꯣ ꯑꯔꯦꯝꯕꯗꯅꯦ ꯄꯣꯞ ꯊꯣꯝꯖꯤꯜꯂꯛꯑꯕꯗꯤ ꯁꯤꯡꯖꯨ ꯁꯥꯔꯒ ꯇꯣꯛꯀꯅꯤ ꯑꯁꯨꯝꯅ ꯅꯤꯃꯥꯏꯗꯨ ꯉꯥꯡꯉꯝꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯐꯟ ꯆꯣꯡꯊꯈꯤ ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ ꯑꯩꯅꯦ ꯄꯪꯀꯨꯏꯔꯛꯂꯣꯏ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯅꯤꯃꯥꯏ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯃꯤꯅꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯐꯥꯒꯤꯒ ꯇꯧꯔꯗꯅ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯒ ꯃꯥꯁꯨ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯈ꯭ꯔꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟ ꯁꯤꯠ ꯁꯦꯡꯕ ꯇꯧꯈ꯭ꯔꯤ ꯁꯣꯝꯗꯅ ꯅꯤꯃꯥꯏꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯄꯥꯠ ꯃꯌꯥꯒꯤ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯗ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯇꯥꯕꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯦ ꯍꯤ ꯍꯣꯟꯅ ꯇꯨꯡꯊ ꯃꯥꯡꯊ ꯂꯥꯎ ꯈꯣꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯗ ꯍꯦꯛ ꯐꯥꯒꯤ ꯇꯧꯕ ꯅꯤꯃꯥꯏꯅꯕꯨꯗꯤ ꯍꯟꯕ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃꯅ ꯈꯨꯔꯥ ꯅꯤꯃꯥꯏ ꯈꯨꯔꯥꯅ ꯑꯗꯨꯛ ꯋꯥꯅ ꯉꯥ ꯆꯥꯛ ꯐꯥꯗꯅ ꯍꯣꯠꯅꯔꯤꯕꯗꯨꯕꯨ ꯀꯅꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯣ ꯏꯆꯥ ꯑꯃ ꯏꯁꯨ ꯑꯃ ꯂꯩꯗꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯇꯨꯝꯗꯅ ꯆꯥꯗꯅ ꯂꯩꯊꯣꯛꯄ ꯌꯥꯗꯕꯔꯣ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯏꯕꯨꯡꯉꯣ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅꯗꯤ ꯄꯩꯔꯒꯗꯤ ꯊꯅꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯗꯧꯅ ꯇꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯒ ꯅꯗꯣꯝꯆꯥꯒ ꯑꯩꯈꯣꯏ ꯑꯅꯤꯗꯅꯤ ꯑꯗꯨꯕꯨꯅꯦ ꯅꯗꯣꯝꯆꯥꯗꯣ ꯏꯕꯣ ꯆꯥꯝ ꯆꯥꯏꯅꯦ ꯃꯥ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯅ ꯁꯨꯔꯤꯕ ꯃꯌꯥꯝꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯃꯥꯒꯤ ꯑꯉꯝꯕ ꯍꯣꯠꯅꯕꯅꯤꯀꯣ ꯃꯇꯝ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯇꯥꯅꯤꯃꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯂꯕ ꯑꯗꯨꯗ ꯇꯥꯅꯤꯃꯥꯏꯒꯤꯗꯤ ꯂꯧꯁꯨ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜꯁꯨ ꯂꯩꯔꯤꯕ ꯑꯗꯨꯛ ꯌꯥꯝꯕ ꯂꯟ ꯊꯨꯝꯗꯨꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ ꯈꯔ ꯊꯣꯛ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯁꯦꯟꯗꯣꯏ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯅꯟꯗꯣꯟꯗ ꯇꯥꯔꯕꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯂꯧꯔꯤ ꯌꯣꯡꯈꯣꯜꯁꯤ ꯀꯤꯃ ꯀꯥꯏꯕ ꯌꯥꯕꯖꯥ ꯅꯠꯇꯦ ꯃꯃꯥꯡ ꯆꯍꯤꯗ ꯅꯟꯗꯣꯟꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤꯗꯅ ꯑꯗꯩꯗꯨꯗ ꯑꯩꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥꯗꯨ ꯈꯔ ꯆꯤꯜꯂꯗꯨꯗꯗꯤ ꯍꯤꯡꯈꯣꯜꯗꯨ ꯊꯝꯕ꯭ꯔꯥ ꯂꯧꯗꯨ ꯊꯝꯕ꯭ꯔꯥ ꯕꯟꯗꯨꯞ ꯊꯝꯁꯤꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯅꯨꯃꯤꯠ 6-7 ꯑꯩꯕꯨ ꯆꯥꯛ ꯈꯛꯇ ꯄꯤꯖꯗ꯭ꯔꯤꯕꯅꯤꯅꯦ ꯀꯌꯥ ꯋꯥꯅ ꯈꯥꯡꯈ꯭ꯔꯦ ꯍꯧꯔꯨꯕ ꯌꯥꯄꯣꯠꯇꯦ ꯅꯤꯃꯥꯏ ꯅꯪꯁꯨ ꯏꯕꯣ ꯁꯣꯟꯃꯜꯂꯕ ꯍꯥꯏꯕꯗꯨꯅꯤ ꯏꯅꯥꯎ ꯅꯨꯄꯤꯗꯨꯅ ꯏꯆꯟ ꯅꯨꯄꯤꯗꯨꯅ ꯉꯝꯍꯜꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯑꯇꯥꯍ ꯃꯣꯔꯥꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯣ ꯑꯁꯨꯝꯅ ꯅꯤꯃꯥꯏꯗꯣ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯖꯒꯥ ꯌꯧꯅꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ
Hay sumana nong phung ngalakpa ayuki matamsi aswai saga si mi langba yadi na haibani lai phataba lai haibani milin tabada hektamak lakpa ma aduna ikoi tumin leinarasi ko asumna hainaraga haujikti makhoi singado magi lu lang thahauba mafam singado chatchatuna kainakri nimaidi thoidona yamdi lu mari manga turka lang manga turukadani asumna nimaidi jara kairakpana ngahakang dadumak loire nimaina mayam aigidi loire aduna ai khara hanjaramlage ko adumna hairakpada ngasai swai se langano lai phataba thokpani haikiba nipa aduna karino masigi nimaijina wa kan nganganu lai thui harga mana koilau loribasibo adumna haina dingai amana ai khungkese o tani mai lang da lenu swaida yumda kaga dabodi karamo but kauthokpiranu adumna hairaga satpak thaki matam marda nimaina nakhoi su kimallaba haibaduni swai jaga sidi aina ngai te sei saga chapa jaga ni ne adumna harimlaga mahakti sei hauna saklaga satkri matam aduda mayamdi onthokpa hanita ko haidun lehori masigi matung nimai mayum jorokle mahana mayum jorokpada jamini su yumgi thaba ingkhang tawduna leirami matam aduda nimaina hai se nga khara yorokpani taw thoklaga thamgera yai thoklaga bu thamgera yon thokera nangna thokpa tawro ai aduga ne wafam matanga hayeng di ai lu lang kai ba chatloi thabak amma chatkani lu lang loina magne lokholaga thanama bane na matam baru ta jamini na kari no ne hari biwa mi ne ka huran khida turani ima hura laga na malai raga lore dana hura laga chajari ba mokhoi sing adu ai khoi gumba pot section aba pot lai thok pai khoi degi khara huran dadi mokhoi chara heloidro haima kai nu pani gi sidi ai kana dese chak tum thongra ba taru ngasi di ai sing han makhai ga manadi chak si yam lamagum tawi asumna hairakpada jamini na hoise ngasai dagi ne pa chalu bagi waram lagani potha na ne kol samban ngina pi sa je amta phaidaluse aduk na haram laga jamini changkhri nimaina o potha boina hingkol sambal gi mana ma sing asi phandalo haiba ai phandat ke ai phojit ke ko asumna nimai amadi jamini amaga wari watai sanaduna phagi chugai chu tangoduna yamna sangna kuina leminraklabani makhoi gi laibak thiba haibabu makhoi gi ni haiduna macha ba masuma leitre mamita macha ujadrabasu nimai amadi jamini yamna nuksina leirakdibani adumna leirakpana haujikti kumgi nong lakle inga ingengi kumgi nong lakpa nong thili tabana maram moraga jamini do nong marakta thabak khara suba khorpa tawrubadagi tasengna mak mahak lok lai hau tawduna nare nimai su mahaki leijaba paisa puna mak puthokuna amaibi doctor kauduna yamna kana honajai adubu jamini gi mahaki haksangi phibamdi ifa phagalaktabagum tawri noma gi hena sokchil lakpagum tarokli adumna tarokpa asida jamini gi mapurba oriba nimaidi mipai thabairi karigumbada jamini na laibak thikhiba thoklabadi kamdongni haiduna asumna jamini do nongmanini humni dagi hafta dagi tha asum hojinkhri jamini ngamdre tabada lekai gi hallaman mane mandon singado jamini gi anaba hangba lakli aduga anaba hangba lakli ba singaduna ngangna chakribasi jamini do yararoi haibasini asumna tawduna jamini tha ani ahum naramnaba matungta taibang pan thadokri haujikti nimai do matumta lehori mahaki yum aduda ngahan makaidi jamini ga phagi jogai tawduna lakna duna
ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯖꯥꯃꯤꯅꯤ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯅꯤꯃꯥꯏꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯌꯨꯝꯗꯒꯤ ꯏꯍꯟ ꯍꯟꯖꯤꯟꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯃꯥꯏꯅ ꯖꯥꯃꯤꯅꯤꯗꯣ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯉꯛꯂꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯒ ꯎꯅꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯟꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃꯤꯠꯇꯣ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯃꯔꯨꯞ ꯇꯥꯏ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯄꯨꯟꯕ ꯅꯨꯃꯤꯠꯅꯤ ꯅꯤꯃꯥꯏꯁꯨ ꯃꯍꯥꯛꯁꯨ ꯃꯔꯨꯞ ꯌꯥꯎꯔꯤꯕꯅꯤꯅ ꯃꯔꯨꯞ ꯇꯤꯟꯅꯕ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯃꯔꯨꯞ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤꯗꯤ ꯃꯔꯨꯞ ꯑꯗꯣ ꯇꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯃꯔꯨꯞ ꯑꯗꯣ ꯂꯥꯛꯇꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯔꯨꯞ ꯑꯗꯣ ꯇꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯅꯤꯃꯥꯏꯗ ꯃꯗꯨꯕꯨ ꯇꯧꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯅꯤꯃꯥꯏ ꯑꯗꯨꯃꯛ ꯌꯥꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯃꯥꯏꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯗꯨꯅ ꯊꯣꯛꯂꯛꯄꯗ ꯅꯤꯄꯥ ꯑꯃꯁꯨ ꯄꯔꯞ ꯇꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯩ ꯅꯤꯃꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯅꯤꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯌꯥꯏꯇꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯇꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ ꯍꯥꯏ ꯅꯪꯒꯤ ꯃꯔꯨꯞꯇꯨꯕꯨ ꯇꯁꯦꯡꯅ ꯅꯪ ꯇꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯥꯗ ꯑꯩ ꯇꯣꯛꯂꯒꯦꯗꯅ ꯍꯥꯏꯔꯝꯂꯕꯗꯨꯅꯤ ꯑꯩ ꯉꯥꯏꯈꯣꯅꯤ ꯅꯪꯅꯕꯨꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯣꯛꯂꯒꯦꯗꯅ ꯍꯥꯏꯔꯝꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯈꯜꯂꯛꯈꯣꯗꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯗꯨ ꯁꯨꯝꯗꯧꯔꯣ ꯃꯔꯨꯞꯁꯨ ꯂꯣꯏꯗꯣꯔꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯣ ꯑꯩ ꯂꯧꯍꯧꯔꯒꯦ ꯅꯪ ꯇꯣꯛꯀꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯂꯧꯍꯧꯕꯗ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯃꯗꯨꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯇꯥꯗ ꯍꯥꯏ ꯅꯪꯅ ꯇꯣꯛꯅꯤꯡꯉꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯄꯩꯁꯥ ꯍꯨꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯇꯥꯗ ꯄꯩꯁా ꯍꯨꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯅ ꯑꯩ ꯃꯥꯕꯨ ꯎꯅꯅꯕ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦꯅ ꯈꯜꯂꯤꯕ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯃꯥꯒ ꯎꯅꯅꯕ ꯆꯠꯂꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣꯅꯦ ꯇꯥꯗ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ ꯉꯁꯤ ꯑꯁꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯍꯩꯇꯕꯗꯣ ꯍꯥꯏꯅꯨꯅꯦ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯅꯪꯅ ꯃꯥ ꯎꯅꯤꯡꯂꯒꯁꯨ ꯎꯕ ꯌꯥꯕ ꯎꯄꯥꯏ ꯂꯝꯕꯤ ꯂꯩꯅꯦ ꯏꯕꯣ ꯇꯥꯗ ꯃꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯂꯩꯋꯥꯅ ꯃꯟꯇ꯭ꯔꯅ ꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯕꯒꯦꯅꯦ ꯑꯗꯣ ꯅꯪ ꯃꯔꯨꯞꯇꯨ ꯇꯣꯛꯑꯒꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯇꯥꯗ ꯃꯥꯕꯨ ꯎꯅꯤ ꯍꯥꯏꯔꯕꯗꯤ ꯃꯔꯨꯞꯇꯣ ꯑꯩ ꯇꯥꯗ ꯄꯤꯔꯁꯨ ꯄꯤꯖꯒꯦ ꯑꯩ ꯄꯩꯁꯥꯒ ꯑꯃꯠꯇ ꯂꯧꯖꯔꯣꯏ ꯑꯗꯨꯗꯤ ꯁꯨꯝꯇꯧ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯦ ꯃꯔꯨꯞꯇꯨ ꯇꯥ ꯌꯥꯏꯇꯣꯟꯒꯤ ꯃꯃꯤꯡꯗ ꯄꯥꯟꯁꯤꯜꯂꯦ ꯍꯥꯏꯗꯅ ꯅꯪꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯝꯃꯣ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯏꯕꯣ ꯅꯪ ꯂꯩꯋꯥ ꯇꯝꯕꯤꯔꯒꯦ ꯍꯩꯕꯣ ꯖꯥꯃꯤꯅꯤꯗꯣ ꯃꯗු ꯅꯪꯅ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯋꯥꯠꯍꯧꯕ ꯀꯔꯤꯒꯨꯝꯕ ꯂꯩꯔꯕꯁꯨ ꯏꯕꯣ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒ ꯑꯗꯨꯃꯛ ꯂꯣꯏꯅꯔꯒ ꯂꯩꯕꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦꯕꯣ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯖꯥꯃꯤꯅꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯄꯣꯛ ꯂꯥꯎꯔꯤꯉꯩ ꯃꯧ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝꯗꯒ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯇꯥꯗ ꯑꯩ ꯉꯁꯤꯃꯛ ꯌꯥꯝꯅ ꯎꯅꯤꯡꯉꯦꯕꯨ ꯑꯗꯨ ꯇꯥꯗꯅ ꯇꯧꯔꯒ ꯎꯕꯗꯤ ꯌꯥꯔꯣꯏꯗꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯑꯗꯨꯗꯤ ꯌꯥꯔꯗꯒꯦꯅꯦ ꯃꯤ ꯏꯅꯥꯎꯅꯨꯄꯤꯗꯨ ꯑꯩꯒ ꯎꯅꯕ ꯁꯝꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯆꯨꯝꯃꯤꯅꯦ ꯇꯥꯗ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯅꯛꯇ ꯂꯥꯛꯑꯣ ꯅꯪꯒꯤ ꯂꯩꯋꯥꯗꯣ ꯁꯣꯏꯗꯅ ꯇꯝꯕꯤꯔꯒꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯃꯔꯨꯞꯇꯣ ꯑꯩ ꯇꯣꯛꯑꯔꯣꯏ ꯇꯥ ꯌꯥꯏꯇꯣꯟꯗ ꯃꯃꯤꯡꯗꯣ ꯑꯣꯟꯁꯤꯜꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯨꯁꯦ ꯍꯥꯏꯒꯦ ꯇꯥꯗ ꯂꯥꯛꯑꯣꯁꯦ ꯑꯁꯨꯝꯅ ꯌꯥꯏꯇꯣꯟꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯅꯤꯃꯥꯏꯁꯨ ꯌꯥꯏꯇꯣꯟꯅ ꯍꯥꯏꯕꯗꯨ ꯌꯥꯔꯗꯨꯅ ꯌꯥꯏꯇꯣꯟꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤꯗꯣ ꯄꯥꯟꯁꯤꯟꯕꯤꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯇꯣꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯃꯔꯨꯞ ꯂꯣꯏꯔꯒ ꯍꯟꯈ꯭ꯔꯦ ꯅꯤꯃꯥꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯅꯤꯃꯥꯏ
ꯃꯍꯧꯁꯥꯅ ꯌꯨ ꯂꯥꯡꯀ ꯀꯔꯤꯃꯗ ꯊꯛꯂꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯖꯤꯛꯇꯒꯤ ꯑꯁꯨꯝ ꯊꯛꯄ ꯍꯧꯔꯛꯂꯦ ꯅꯨꯃꯤꯠꯁꯤꯁꯨ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯒ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤꯕꯅꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯒ ꯃꯍꯥꯛꯅ ꯍꯌꯦꯡꯗꯤ ꯖꯥꯃꯤꯅꯤ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯧꯖꯤꯛꯇꯤ ꯅꯤꯃꯥꯏꯗꯣ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯥꯏꯕ ꯇꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯇꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯏꯇꯣꯟꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯥꯏꯇꯣꯟꯕꯨ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯇꯣꯟꯗꯣ ꯊꯣꯔꯛꯂꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯃꯥꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯇꯣꯟꯅ ꯅꯤꯃꯥꯏ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯣꯏ ꯇꯥꯗ ꯀꯥꯈꯠꯂꯣ ꯁꯦ ꯐꯛꯁꯤꯗꯅꯦ ꯐꯝꯃꯨ ꯑꯩꯅꯅꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯐꯝꯃꯦꯟꯁꯤꯗ ꯐꯝꯂꯒꯦ ꯑꯗꯨ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯤ ꯍꯥꯏꯕ ꯇꯥꯗ ꯖꯥꯃꯤꯅꯤꯗꯣ ꯑꯃꯨꯛꯇꯪ ꯎꯅꯖꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯎꯃꯦꯟ ꯄꯥꯎꯃꯤꯟꯅꯒꯗꯕ ꯋꯥꯐꯝ ꯈꯔ ꯂꯩꯔꯤ ꯑꯗꯨꯒ ꯇꯥꯗꯅ ꯉꯔꯥꯡ ꯍꯥꯏꯕꯤꯕꯗꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯈꯤꯕꯗꯥꯏꯅꯤ ꯃꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤꯕꯣ ꯅꯪꯒꯤ ꯖꯥꯃꯤꯅꯤ ꯍꯥꯏꯕꯗꯣ ꯏꯕꯣ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯀꯦꯗꯅ ꯃꯧꯗꯅ ꯍꯩ ꯁꯤꯈ꯭ꯔꯕꯅꯤ ꯒꯥꯏꯗꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯇꯧꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯐꯖꯅ ꯀꯦꯔꯒꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯕꯨꯡꯉꯣ ꯇꯥꯗ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯂꯥꯛꯀꯗꯧꯔꯤꯕꯗꯨ ꯃꯌꯥꯝꯅꯗꯤ ꯎꯔꯣꯏ ꯅꯪ ꯅꯊꯟꯗꯅ ꯎꯒꯗꯕꯅꯤ ꯃꯤꯅꯕꯨꯗꯤ ꯅꯪꯁꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯗꯗꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔꯗꯗꯤ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯖꯥꯃꯤꯅꯤꯒ ꯄꯨꯜꯂꯒ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯅꯍꯥꯛꯅ ꯃꯨꯟꯅ ꯈꯜꯂꯣ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯄꯥꯝꯖꯩ ꯍꯥꯏꯔꯒꯕꯨꯗꯤ ꯊꯕꯛ ꯑꯁꯤ ꯑꯩ ꯍꯧꯔꯒꯦ ꯅꯪꯅ ꯑꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯜꯂꯤ ꯍꯥꯏꯔꯒꯗꯤ ꯇꯣꯛꯆꯔꯦ ꯇꯥꯗ ꯑꯩ ꯀꯔꯤꯃꯠꯇꯦ ꯍꯥꯏꯖꯔꯣꯏꯁꯤ ꯃꯤꯅꯅꯦ ꯉꯥꯡꯒꯦꯈꯩ ꯉꯥꯡꯖꯖꯔꯁꯅꯨ ꯑꯩ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯔꯒ ꯂꯣꯏꯔꯦ ꯉꯥꯎꯔꯒ ꯆꯠꯀꯦꯁꯨ ꯆꯠꯆꯔꯁꯅꯨ ꯇꯥꯗ ꯐꯔꯦ ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯅꯪ ꯑꯗꯨꯛ ꯂꯥꯛꯑꯣ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯑꯩ ꯅꯉꯣꯟꯗ ꯆꯦꯗ ꯏꯔꯒ ꯄꯤꯔꯒꯦ ꯑꯗꯨꯒ ꯃꯗꯨ ꯆꯤꯟꯐꯥ ꯄꯨꯅꯕ ꯍꯣꯠꯅꯔꯣ ꯃꯗꯨꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯆꯤꯟꯐꯥ ꯄꯨꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯠꯀꯗꯕꯅꯣ ꯍꯥꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯗꯤ ꯊꯧ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯀꯗꯕ ꯀꯔꯝꯅ ꯐꯝꯕ ꯀꯔꯝꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯅꯉꯣꯟꯗ ꯇꯥꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯜꯂꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯅꯪ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯔꯛꯑꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯌꯥꯏꯇꯣꯟꯗ ꯅꯤꯃꯥꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯌꯥꯏꯇꯣꯟꯒꯤ ꯃꯌꯨꯝꯗ ꯅꯤꯃꯥꯏ ꯂꯥꯛꯂꯤ ꯌꯥꯏꯇꯣꯟꯅꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯐꯖꯅ ꯏꯔꯕ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯤꯔꯤ ꯑꯗꯨꯒ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯍꯥꯏꯕꯗ ꯁꯣꯏꯅꯅꯤ ꯍꯥꯏꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯃꯥꯏ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯐꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯑꯧꯔꯥꯏꯔꯤ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯎꯕꯒ ꯑꯣꯏꯕꯒ ꯃꯥꯔꯒ ꯄꯥꯕ ꯑꯣꯏꯕꯒ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯍꯩꯕꯗ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ ꯊꯥ 6-7 ꯍꯣꯠꯅꯔꯕ ꯇꯨꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯅꯤꯡꯊꯤꯅ ꯆꯤꯟꯐꯥ ꯐꯥꯕ ꯉꯝꯂꯦ ꯑꯃꯠꯇ ꯆꯤꯠꯊꯗ꯭ꯔꯦ ꯅꯤꯃꯥꯏꯗꯣ ꯌꯥꯏꯇꯣꯟꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯥꯏꯇꯣꯟꯗ ꯍꯧꯖꯤꯛꯀꯤ ꯂꯩꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯩꯔꯦ ꯆꯤꯟꯐꯥ ꯄꯨꯔꯦ ꯍꯥꯏꯔꯨꯕꯗ ꯌꯥꯏꯇꯣꯟꯅ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯍꯜꯂꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯌꯥꯏꯇꯣꯟꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯨꯝꯅꯃꯛ ꯍꯥꯏꯔꯕ ꯃꯇꯨꯡ ꯇꯧꯒꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯀꯠꯀꯗꯕ ꯃꯇꯝ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯖꯥꯃꯤꯅꯤꯅ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯀꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯃꯤꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ
ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯥꯏꯇꯣꯟꯅ ꯅꯤꯃꯥꯏꯗ ꯁꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯃꯥꯏꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯤ꯫ ꯃꯇꯝꯗꯣ ꯅꯨꯡꯊꯤ ꯅꯣꯡꯃꯪꯉꯤ꯫ ꯉꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯃꯥꯏ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯃꯥꯏꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯖꯥꯃꯤꯅꯤꯕꯨ ꯄꯣꯠꯂꯣꯏꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯅꯤꯃꯥꯏꯗꯣ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯦꯟꯗꯨꯅ ꯊꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯃꯥꯏꯅ ꯃꯤꯔꯛ ꯅꯥꯔꯛ ꯀꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯩꯋꯥꯗꯣ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯝ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯅꯤꯃꯥꯏꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯄꯪꯁꯥꯗ ꯁꯥꯒꯠꯂꯛꯂꯦ꯫ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯃꯁꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯋꯪ ꯍꯨꯝꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯅꯝꯊꯤꯕ ꯃꯅꯝ ꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯃꯥꯏꯗꯣ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯣꯛꯂꯁꯤꯔꯥ ꯂꯦꯞꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯃꯥꯏ ꯍꯦꯔꯥ ꯄꯨꯝꯅꯃꯛ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯎꯅꯔꯝꯗꯥꯏ ꯃꯥꯕꯨ ꯎꯖꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯦꯔꯥ ꯍꯥꯏꯗꯨꯅ ꯅꯤꯃꯥꯏꯗꯣ ꯂꯩꯋꯥ ꯂꯦꯞꯇꯅ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯂꯩꯋꯥ ꯑꯗꯣ ꯂꯦꯞꯇꯅ ꯁꯣꯟꯕ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯃꯥꯏꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯑꯗꯨꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ꯫ ꯂꯩꯋꯥ ꯁꯣꯟꯕ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯊꯣꯛꯂꯛꯇꯕ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯇꯥ ꯌꯥꯏꯇꯣꯟꯅ ꯑꯩꯉꯣꯟꯗ ꯇꯧꯁꯤꯟꯅꯔꯤꯕ ꯖꯥꯠꯂꯥ ꯃꯥꯒꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯂꯛꯅꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯅꯤꯃꯥꯏꯅ ꯎꯔꯛꯂꯤ꯫ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯤꯑꯣꯏ ꯑꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯖꯥꯃꯤꯅꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯗꯨꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯖꯥꯃꯤꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯨꯔꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯧꯔꯨꯕꯗꯨꯗ ꯑꯁꯣꯝꯗꯒꯤꯁꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯤꯃꯥꯏꯗꯤ ꯀꯤꯕꯒ ꯅꯨꯡꯁꯤꯕꯒ ꯄꯥꯈꯤꯗꯨꯅ ꯃꯥꯗꯤ ꯋꯣꯈꯣꯡꯅꯕꯨ ꯀꯞꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯒꯤ ꯃꯅꯥꯛꯇ ꯖꯥꯃꯤꯅꯤꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯔꯕꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯤꯃꯥꯏꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯎꯖꯅꯤꯡꯕꯒꯤꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯀꯥꯎ ꯀꯥꯎꯗꯦ꯫ ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯀꯥꯎꯕ꯭ꯔꯥ? ꯅꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯀꯔꯤ ꯆꯥꯗꯨꯅ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯃꯤꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯅꯤꯃꯥꯏꯗ ꯌꯦꯡꯂꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯐꯔꯦꯁꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯕꯥꯅꯤꯒꯤ ꯌꯨꯝꯗ꯫ ꯅꯪ ꯂꯩꯇꯕꯗꯒꯤ ꯌꯨꯝ ꯑꯗꯣ ꯀꯣꯏꯆꯥꯏ ꯆꯥꯏꯍꯧꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯥꯃꯤꯅꯤꯅ ꯍꯣꯏ ꯐꯔꯦꯅꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯅꯅꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯈꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯍꯦ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯅꯪ ꯀꯥꯏꯅꯕꯗꯒꯤ ꯑꯉꯥꯎꯕꯒꯨꯝꯅ ꯂꯩꯔꯨꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯦ ꯃꯁꯤꯗꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯖꯥꯃꯤꯅꯤꯅ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯑꯩꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯦ ꯃꯄꯥꯜ ꯊꯣꯛꯄꯁꯤ ꯌꯥꯝꯅ ꯁꯥꯏ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗ ꯉꯥꯛꯇꯪ ꯊꯣꯛꯀꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯑꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯍꯦꯛ ꯑꯄꯥꯝꯕꯗꯨ ꯇꯧ꯫ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯖꯥꯃꯤꯅꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯃꯥꯏꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯒꯨꯝꯅ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯀꯔꯤꯅꯣ ꯅꯤꯃꯥꯏꯁꯤ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯌꯨꯝꯗꯒꯤꯁꯨ ꯏꯍꯦꯟ ꯍꯦꯟꯗꯣꯛꯇꯦ ꯃꯇꯣꯝꯇ ꯌꯨꯝꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ꯫
ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯁꯨꯕꯒꯁꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯁꯨꯒꯠꯂꯛꯂꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯃꯒ ꯂꯩꯄꯨꯡ ꯐꯝꯕꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯑꯃꯅ ꯃꯥꯒꯤꯁꯦ ꯂꯥꯏ ꯁꯥꯟꯅꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯈꯔꯅ ꯉꯥꯏꯈꯣꯅꯦ ꯅꯤꯃꯥꯏꯁꯤꯕꯨ ꯉꯍꯥꯏꯋꯥꯏ ꯃꯥꯏꯕ ꯈꯜꯂꯝꯕ꯭ꯔꯅꯦ ꯑꯩꯈꯣꯏꯕꯨ ꯇꯥꯗꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯔ ꯑꯃꯅ ꯉꯍꯥꯟꯗꯨ ꯅꯤꯃꯥꯏꯒ ꯌꯥꯏꯇꯣꯟꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ ꯍꯥꯏ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯅꯤ ꯅꯤꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯂꯤꯕꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨ ꯉꯥꯏꯔꯦ ꯌꯥꯏꯇꯣꯟꯁꯤ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯉꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯇꯧꯔꯒ ꯅꯤꯃꯥꯏꯗꯨ ꯍꯦꯂꯣꯏꯒ ꯁꯥꯟꯅꯍꯜꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯦꯂꯣꯏ ꯑꯣꯛꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯑꯩꯈꯣই ꯀꯩꯗꯧꯉꯩꯅꯣꯃ ꯆꯠꯂ ꯌꯦꯡꯊꯣꯛꯎꯔꯁꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯔꯝꯂꯕꯗꯤ ꯂꯩꯀꯥꯏ ꯁꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯈꯔꯅ ꯁꯣꯛꯄ ꯍꯥꯏꯕꯕꯨ ꯉꯍꯥꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯑꯉꯥꯡꯁꯤꯡ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯅꯤꯃꯥꯏꯒꯤ ꯁꯨꯃꯥꯡ ꯐꯥꯎꯔꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯅꯨꯡꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯅꯣꯃ ꯂꯩꯍꯧꯋꯦꯗꯅ ꯃꯌꯥꯝ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯅꯔꯛꯏ ꯍꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯔꯛꯂꯕ꯭ꯔꯥ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯀꯔꯗꯦ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯅꯦ ꯅꯤꯃꯥꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯒ ꯂꯣꯏꯔꯦꯅꯦ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯨꯁꯤꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯜ ꯑꯍꯨꯝ ꯃꯔꯤ ꯃꯥꯟꯅꯗꯨꯅ ꯅꯤꯃꯥꯏ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯗꯣ ꯏꯃꯨꯡꯗ ꯃꯇꯣꯝꯇ ꯅꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯁꯥꯔꯤꯕꯗꯨ ꯃꯌꯥꯝꯅꯁꯨ ꯇꯥꯔꯤ ꯃꯌꯥꯝꯅ ꯅꯤꯃꯥꯏꯕꯨ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯄꯗꯨꯗ ꯅꯤꯃꯥꯏꯗꯣ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯀꯔꯤ ꯂꯩꯔꯕꯒꯤ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯌꯥꯝꯅ ꯀꯔꯝ ꯇꯧꯔꯤꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯛ ꯂꯥꯛꯂꯤꯕꯗꯨꯅꯤ ꯉꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯅꯊꯕ ꯌꯥꯗ꯭ꯔꯦ ꯍꯦꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯗ ꯃꯐꯝ ꯑꯃ ꯁꯤꯟꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯌꯥꯗꯦ ꯅꯪꯒꯤꯁꯤꯅ ꯃꯤ ꯈꯔ ꯀꯣꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯋꯣ ꯏꯁꯨꯋꯣ ꯃꯨꯛꯇꯣꯏꯕ ꯉꯔꯪ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯌꯥꯝꯃꯣꯏꯗ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥꯗꯅꯤ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯄꯨꯊꯣꯛꯍꯜꯂꯣꯏꯁꯦ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯆꯦꯡ ꯆꯥꯛ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯔꯛꯀꯦꯁꯦ ꯍꯩ ꯊꯧꯔꯥꯡ ꯇꯧꯔꯝꯃꯨꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯣꯏꯅꯗꯕꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯕꯨꯔꯨꯡ ꯆꯠꯈ꯭ꯔꯤ ꯅꯤꯃꯥꯏꯁꯨ ꯉꯝꯃꯣꯏ ꯍꯥꯏꯕꯗꯣ ꯉꯝꯍꯧꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯃꯥꯏ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯖꯥꯃꯤꯅꯤꯅ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤ ꯑꯗꯣ ꯅꯪ ꯍꯣꯔꯦꯟꯗꯤ ꯃꯈꯣꯏ ꯆꯠꯇ꯭ꯔꯤ ꯐꯥꯎꯕ ꯊꯣꯛꯂꯛꯀꯅꯨꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯃꯣꯏꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕꯁꯨ ꯅꯠꯇꯅ ꯉꯥꯏꯍꯥꯛ ꯈꯛꯇꯒꯤꯅꯤ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤꯅꯦ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯖꯥꯃꯤꯅꯤꯗꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯅꯤꯃꯥꯏꯗꯣ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯂꯥꯛꯂꯦ ꯕꯨꯔꯨꯡ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯆꯥꯅꯅꯕ ꯁꯥ ꯉꯥꯒꯁꯨ ꯄꯨꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯅꯤꯃꯥꯏ ꯏꯕꯨꯡꯉꯣ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯅꯦ ꯐꯔꯛ ꯉꯍꯥꯟꯋꯥꯏ ꯑꯃꯨꯛꯇꯪ ꯅꯈꯣꯏꯒꯤꯗꯨꯗ ꯆꯥꯅꯈꯤꯕ꯭ꯔꯥ ꯃꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯥꯅꯈꯤꯗ꯭ꯔꯕꯅꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤꯗꯗꯤ ꯂꯥꯛꯇꯨꯅ ꯄꯤꯖꯔꯤꯕꯗꯨꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯣꯏꯒꯤꯁꯤꯗ ꯇꯧꯁꯤ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯂꯩꯀꯥꯏ ꯃꯁꯦꯜꯁꯨ ꯑꯣꯏꯔꯤꯕ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯄꯨꯊꯣꯛꯍꯟꯒꯗꯕꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥ ꯂꯩꯇꯦꯅ ꯎꯁꯤꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯈꯪꯉꯤꯕꯅꯤꯅꯦ ꯑꯗꯨꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯄꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯔꯕꯗꯤ ꯐꯔꯦ ꯂꯧꯕꯨꯛꯇ ꯂꯝꯍꯥꯡꯗ ꯀꯔꯥꯏꯗꯅꯣꯃ ꯄꯨꯜꯂꯨꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯃꯥꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯔꯦꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯄꯨꯟꯕꯤꯔꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯈꯪꯗꯣꯛꯀꯦ ꯈꯟꯗꯨꯅ ꯃꯈꯣꯏꯁꯨ ꯂꯥꯛꯂꯤꯕꯅꯤ
ꯁꯦꯝ ꯁꯥꯗꯨꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯤꯃꯥꯏ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯁꯥꯎꯕ ꯑꯃꯗꯤ ꯐꯪꯏ꯫ ꯃꯊꯛꯇ ꯊꯥꯡꯀꯠꯂꯒ ꯊꯝꯕ ꯄꯣꯠ ꯂꯥꯛꯇꯅ ꯂꯪꯊꯔꯛꯄꯒꯨꯝꯕ, ꯑꯗꯨꯒ ꯀꯥꯡꯊꯣꯜꯁꯤꯡ ꯑꯗꯣ ꯑꯃꯗꯒꯤ ꯑꯃꯗ ꯈꯖꯤꯛꯇꯪ ꯒ꯭ꯔꯦꯛ ꯒ꯭ꯔꯦꯛ ꯂꯥꯎꯅ ꯆꯤꯡꯕꯒꯨꯝꯕ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯄꯣꯠ ꯆꯩ ꯃꯈꯣꯏꯅꯗꯤ ꯃꯐꯝ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯝꯕ ꯑꯗꯨꯕꯨ ꯀꯣꯔꯣꯛ ꯍꯦꯛꯇ ꯇꯥꯔꯛꯄ ꯑꯁꯤꯅꯆꯤꯡꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯄꯔꯞ ꯄꯔꯞ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯁꯤꯗꯤ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯅ ꯃꯈꯣꯏꯁꯨ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯆꯥꯕ ꯊꯛꯄ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯈꯔ ꯈꯔꯗꯤ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯌꯨ ꯈꯔ ꯈꯔꯁꯨ ꯊꯛꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯊꯛꯅꯔ ꯆꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤ ꯃꯈꯣꯏꯅ ꯉꯥꯡꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔꯁꯨ ꯊꯛꯆꯤꯟꯅꯈ꯭ꯔꯕꯅꯤꯅ ꯑꯀꯤ ꯑꯈꯪ ꯈꯪꯉꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯅ ꯅꯤꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯅꯤꯃꯥꯏ, ꯅꯪꯕꯨ ꯕꯨꯠ ꯄꯦꯠꯀ ꯁꯥꯟꯅꯕ꯭ꯔꯥꯅꯦ? ꯃꯌꯥꯝꯅ ꯀꯅꯥ ꯀꯔꯤ ꯉꯥꯡꯅꯕꯗꯨꯗ ꯑꯗꯨꯝ ꯍꯪꯕꯅꯤꯀꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ, "ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯈꯔ ꯊꯛ ꯆꯥꯔꯕꯅꯤꯅ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯕꯁꯨ ꯍꯧꯅꯔꯦ꯫ ꯁꯦ ꯂꯣꯏꯁꯜꯂꯣꯁꯦ, ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯅꯅꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ, "ꯌꯥꯔꯦꯁꯦ, ꯆꯥꯛ ꯆꯥꯔꯒꯅꯦ ꯑꯩꯈꯣꯏꯁꯨ ꯍꯟꯅꯅꯕ ꯇꯧꯔꯁꯤ, ꯁꯨꯝ ꯀꯣꯠꯊꯔꯕꯗꯤꯅꯦ ꯋꯥꯊꯤ ꯉꯥꯡꯅꯔꯛꯂꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯄꯔꯞ ꯄꯔꯞ ꯆꯥꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯆꯥꯛ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯆꯐꯨ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯌꯦꯠꯇꯃꯨꯛ ꯑꯣꯏꯗꯃꯨꯛ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯆꯥꯛ ꯆꯥꯔꯝꯕꯒ ꯆꯞ ꯂꯦꯞꯄꯤ꯫ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ "ꯀꯩꯅꯣ ꯑꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯅꯗꯤ ꯅꯤꯃꯥꯏꯅꯗꯤ ꯎꯔꯤꯕꯅꯤ꯫ ꯖꯥꯃꯤꯅꯤꯅ ꯆꯐꯨ ꯑꯗꯣ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯤꯡꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ, "ꯍꯩ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯁꯤ ꯃꯥꯃ ꯍꯣꯏ ꯇꯥꯗꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯆꯪꯉꯣ, ꯀꯩꯅꯣꯝꯒꯤ ꯀꯥꯗ ꯆꯪꯉꯣ꯫ ꯑꯩ ꯍꯣꯔꯦꯟꯅꯦ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯔꯒ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕꯁꯤ ꯂꯣꯏꯔꯒꯅꯦ ꯑꯩ ꯇꯞꯅ ꯀꯧꯊꯣꯔꯛꯀꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯖꯥꯃꯤꯅꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯅꯤꯃꯥꯏꯗ ꯌꯦꯡꯉꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯊꯝꯃꯤꯕ ꯈꯨꯖꯥꯏ ꯑꯗꯣ ꯂꯥꯛꯇꯨꯅ ꯅꯤꯃꯥꯏꯗ ꯂꯪꯉꯛꯄꯗ ꯅꯤꯃꯥꯏꯗꯣ ꯄꯥꯛꯊꯍꯧꯕꯗꯒꯤ ꯄꯥꯜꯂꯕꯛꯇꯤ ꯄꯥꯜꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗꯤ ꯆꯥꯛꯁꯪ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ꯫ ꯃꯌꯥꯝꯗꯣ ꯀꯤꯟꯅꯔꯛꯄꯗꯒꯤ, "ꯅꯤꯃꯥꯏ, ꯅꯪꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯍꯦ, ꯑꯩꯈꯣꯏ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯃꯍꯩ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯒ ꯂꯣꯏꯅꯃꯛ ꯍꯨꯟꯇꯣꯛꯂꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯅꯤꯃꯥꯏꯒꯤ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯃꯤꯁꯤꯡꯗ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯤꯃꯥꯏꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤ꯫ ꯑꯗꯨꯒ, "ꯅꯤꯃꯥꯏ, ꯅꯪꯒꯤ ꯃꯌꯨꯝꯗ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕꯗꯣ ꯀꯔꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯔꯦ꯫ ꯅꯤꯃꯥꯏ, "ꯐꯅ ꯀꯨꯏꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ. ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯅꯪꯒꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯣꯛꯂꯛꯀꯅꯤ. ꯍꯌꯦꯡ ꯅꯪꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯄꯣꯠ ꯑꯗꯨꯅ ꯂꯩꯀꯥꯏꯗ ꯆꯥꯏꯊꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯅꯤ? ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ. ꯅꯪꯅ ꯑꯁꯨꯝ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯗꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯅꯤꯃꯥꯏꯅ ꯇꯧꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕꯗꯤ ꯍꯩꯇꯦ ꯍꯥꯏꯔꯛꯂꯕꯗ ꯃꯌꯥꯝꯅ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯃꯥꯏꯕ ꯌꯥꯏꯇꯣꯟꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯍꯜꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯃꯥꯏꯕ ꯌꯥꯏꯇꯣꯟꯕꯨ ꯀꯧꯔꯨꯔꯦ꯫ ꯌꯥꯏꯇꯣꯟꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯐꯪꯅꯤꯡꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ, ꯃꯌꯥꯝ ꯈꯪꯅꯔꯛꯂꯒꯅ ꯀꯝꯗꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯊꯍꯧꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯃꯥꯡ ꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯥꯕꯨ ꯆꯩꯕꯒꯤ ꯃꯍꯨꯠꯇ "ꯅꯤꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯍꯜꯂꯨ" ꯍꯥꯏꯗꯨꯅ ꯌꯥꯏꯇꯣꯟꯅꯁꯨ "ꯍꯣꯏ, ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯂꯣꯏꯁꯤꯜꯍꯜꯂꯒꯦ. ꯉꯁꯤ ꯑꯍꯤꯡ ꯅꯤꯃꯥꯏꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯒꯦ" ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯌꯥꯏꯇꯣꯟꯗꯣ ꯅꯤꯃꯥꯏꯒ ꯃꯨꯔꯨꯝ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯃꯥꯏꯅ ꯖꯥꯃꯤꯅꯤꯒꯤ ꯊꯋꯥꯏꯕꯨ ꯀꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕꯗꯣ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡ ꯌꯥꯏꯇꯣꯟ ꯑꯃꯗꯤ ꯅꯤꯃꯥꯏ ꯑꯃꯨꯛ ꯇꯧꯗꯨꯅ ꯉꯍꯥꯟꯋꯥꯏ ꯀꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯖꯥꯃꯤꯅꯤꯕꯨ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯤꯃꯥꯏ ꯍꯥꯟꯅꯒꯨꯝꯅ ꯌꯨꯔꯥꯏ ꯆꯨꯗꯨꯅ ꯃꯌꯨꯝꯗ ꯁꯨꯡꯍꯟ ꯍꯟꯖꯤꯟꯗꯕ ꯃꯈꯩ
ꯑꯃꯗ ꯑꯃꯨꯛ ꯂꯩ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯜ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ